ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯃꯅꯥꯁꯤꯡꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯄꯦꯜ ꯍꯥꯏꯗꯤ ꯌꯦꯂꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯪꯒꯄꯥꯟ ꯀꯥꯁꯟꯕ ꯑꯗꯨꯒ ꯃꯌꯥꯏꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯖꯅ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯦꯡꯅꯩ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯃꯔꯥꯡ ꯂꯥꯡꯉꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯂꯥꯡꯉꯤꯁꯦ ꯁꯤ ꯇꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯒꯤꯅꯤ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯐꯪꯒꯁꯀꯨꯝꯕꯅꯁꯨ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯃꯛꯄ ꯃꯔꯨꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯇꯣꯟꯗ ꯁꯨꯃꯥꯏꯅ ꯀꯪꯁꯤꯜꯂꯛꯏꯕ ꯁꯨꯃꯥꯏꯅ ꯃꯍꯨꯠ ꯂꯩꯔꯛꯏꯕ ꯑꯗꯒꯤ ꯃꯅꯥ ꯄꯨꯝꯅ ꯀꯦꯜꯂꯛꯄ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯁꯤꯗꯒ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯕ ꯀꯥꯟꯗ ꯃꯥꯒꯤ ꯄꯣꯠꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯅ ꯌꯣꯜꯂꯒꯗꯤ ꯁꯣꯝꯅꯁꯨ ꯃꯥꯔꯀꯦꯠ ꯇꯧꯕꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯛꯎꯕ ꯃꯇꯝꯗ ꯁꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯣꯟ ꯁꯨꯃꯥꯏꯅ ꯉꯥꯡꯁꯤꯜꯂꯤꯕ ꯑꯗꯒꯤꯗꯤ ꯃꯆꯨ ꯁꯦꯡꯗꯅ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯑꯃꯈꯛ ꯅꯧꯅ ꯂꯥꯛꯑꯦ GSP ꯀ꯭ꯔꯣꯞ ꯁꯥꯏꯟꯁꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ PCT410ꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏꯅ ꯑꯣꯜꯔꯦꯗꯤ ꯇꯦꯁ ꯇꯧꯔꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯃꯥꯒꯤ ꯔꯤꯖꯜꯁ ꯑꯦꯟ ꯔꯤꯄꯣꯔꯠꯁꯦ ꯑꯗꯨꯝ ꯐꯪꯉꯕ ꯍꯤꯗꯥꯛ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ PCT410ꯁꯦ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯁꯣꯝꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯃꯔꯨꯗꯨꯅ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ PCT410ꯁꯤ ꯇꯣꯠꯂꯨ ꯍꯥꯏꯕꯅꯦ ꯃꯌꯦꯛꯀꯤꯗꯤꯀꯣ ꯃꯥꯁꯦ ꯁꯤꯠ ꯄ꯭ꯔꯣꯇꯦꯛꯇꯦꯟ ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯒꯤ ꯍꯤꯗꯥꯛꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯔꯨꯗꯨ ꯇꯣꯠꯍꯧꯗꯕꯅꯤ나 ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯉꯁꯤꯒꯤ ꯁꯦꯝ ꯗꯦꯠ ꯇꯥꯔꯤꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ PCT410 ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯊꯥꯖꯔꯝꯒꯗꯣꯏꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯣꯐꯥꯏ ꯁꯨꯖꯥꯅꯆꯤꯡꯕ ꯃꯈꯣꯡ ꯃꯔꯥꯗ ꯂꯩꯕ ꯀꯣꯐꯥꯏ ꯁꯨꯖꯥ ꯁꯣꯝꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯀꯣꯐꯥꯏ ꯁꯨꯖꯥꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯤꯗꯥꯛꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯃꯌꯥꯝ ꯀꯥ ꯍꯦꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯖꯗꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯪꯅ ꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤ ꯌꯥꯎꯕꯅꯤꯅ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ PCT ꯈꯛꯇꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩꯗ ꯄꯤꯖꯔꯣꯏ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯑꯃꯁꯨ ꯄꯤꯖꯒꯗꯣꯏꯁꯦ ꯃꯌꯥꯝꯅꯁꯨ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗꯒꯤ ꯍꯥꯏꯗꯤ ꯎ ꯃꯣꯔꯣꯛ ꯊꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯐꯖꯅ ꯃꯁꯛ ꯈꯪꯉꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ PCT ꯍꯥꯟꯅ ꯀꯥꯞꯄ ꯃꯇꯨꯡꯗ ꯑꯐꯇꯔ ꯍꯥꯏꯗꯤ 7 to 10 daysꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯈ꯭ꯔꯕ ꯍꯤꯗꯥꯛ ꯑꯃꯅꯤꯀꯣ ꯏꯂꯤꯃꯦꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯃꯥꯁꯨ ꯍꯥꯏꯗꯤ ꯃꯈꯣꯡ ꯃꯔꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯐꯪꯒꯁ ꯀꯥꯁꯜꯂꯤꯕ ꯃꯌꯥꯝꯁꯤ ꯀꯟꯇ꯭ꯔꯣल ꯇꯧꯅꯅꯕ ꯍꯤꯗꯥꯛ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯍꯤꯗꯥꯛ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ 7 to 10 daysꯇ ꯑꯍꯥꯟꯕꯗ PCT ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯍꯥꯟꯅ ꯀꯥꯞꯍꯜꯂꯅꯤ ꯑꯗꯨꯒ ꯅꯦꯛꯁ ꯑꯣꯜꯂꯛꯄ ꯅꯨꯃꯤꯠ 10-10ꯕꯨꯛꯇ ꯑꯩꯈꯣꯏꯅ ꯏꯂꯤꯃꯦꯟꯁꯦ ꯀꯥꯞꯍꯜꯂꯛꯀꯅꯤꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯣꯐꯥꯏ ꯁꯨꯖꯥ ꯁꯣꯝ ꯅꯥꯀꯟꯗ ꯊꯦꯡꯅꯔꯤꯕ ꯀꯣꯐꯥꯏ ꯁꯨꯖꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯅ ꯄ꯭ꯔꯦꯁꯀ꯭राꯏꯞ ꯇꯧꯖꯔꯝꯒꯦ ꯍꯥꯏꯇꯥꯔꯦꯀꯣ